Online Manipuri nungthilgi pau miyeng tabiriba pumnamakpu thoilaisurumna khurumjari ahanbada maroiba pau. ST demandga mari lenana October 3 miyam mifam pangthoklagani ST DCM. Lagliba October 3 Scheduled Tribe Demand Committee of Manipur ST DCM na sinduna miyamgi oiba one-day public convention ama Palace Compound leiba Iboyama Sumang Lila Sanglenda pangthoklagani. Masida miyam amadi mari lenaba lupsingna saruk yabiu haina ST DCM gi Youth Wing gi convener na Mairakpam edition na phongdokre. Manipur Press Club ki Kobru Hall da pangthokiba paugi mifam amada mahangna hai Manipur gi yellow furup ama oiriba meitei bu ST list yauhanduna yellow mi oibagi saktam ngakchanaba Constitution na piriba ngakloksing pigadabani haibu wafamsing haujikti miyamna yare haina loba yare chahi tara hena Manipur miyamna ST lista chalhanbiu haiduna democratic oiba khongjang kaya changsinduna lagli adubu ngasi fawwa center amadi state lengangna nathaiduna thamli haujik thokliba irang asi khudong chawa loba manba mawongda center amadi state lengangna namsinduna thammagi mahutta mathau tabasing state lengangna recommendation amadi che changsing center da thagadabani Center na Manipur lengakta ST DCM representation amagi paukhumda ahanba oina 2023 gi May ga 18 da makha khananaba recommendation tharaknaba khangalakpa laikhrabani adubu haujik fawba Manipur lengakna namsinduna thamli loinana lakliba October 3 ta miyamgi oiba mifam ama pangthoktuna miyamgi oiba warep ama lawminaduna meitei bu ST lista chalhanbada punna sogatminasi haiba asida Mari Lenaba Club CSO Maira Paibilupsing atop sangstan singna saruk yabiu haiki. Tarakpa update ta WMC bu ani thokna oina uhanna bu honnarakpa laibak thibani. Tha seki kungani panda Palace Compound da laiba City Convention Center da Minister Govindas Konthaujamna Chief Guest oiduna pangthokani haina Thaurang tawriba convention asi World Meitei Council WMC ga karigumba hiram amatada mari lena de hairi WMC na thadorok pachero amana hai housing Manipur gi oiriba phibam asida lengang asina chahi lising ani gi puwari leijaba ireiba iramdam asibu manglomda pubigadra hairaga center gi Manipur mache tahanaba sinba manba thausil asida mateng pangsinduna Manipur hanna yengbidraba Narendra Modi gi magun saithaduna leibasi yamna ikai ningai ni leiba asina kumza 2026 ta delimitation tawgadoriba sigi mangoinana meitei bu ST gi constitutional protection phangaunaba honajariba WMC bu Manipur Press Club ta press meet amata tawjage haiba phawbada lengana police thajinduna thugai hanki delimitation gi mamangda meitei ST lista Chalhaudrabadi meitei gi lambi leiraroi khangna honajariba asibu thugainaba N Birena luchingba lenga asina tawningbada tawduna chonglam chadabagi WMC dagi tanthokraba amasung medical ground da masa fatre aduna WMC dagi tokcharage haina tokhiba mioi kharaga manabaga ST gi ihau asi namthanabagi WMC gi ming sizinaraga City Convention Center da Minister ani yahollaga WMC ani thokle hainaba siliba asi yamna tahoidaba thabakni hari lengangna tawgadabani Lenga kangkhong chariba si karamna loishingadage haiduna hotnabiu maduda WMC shu angama mateng pangjage maramasina leibak miyam gi damak khanbiduna minister anina loop asi ani thokpa tahannaba thangjinbiriba khongthang asi handokpiu maduna leibak miyam gi yaifaba oigani hainasu chero asina makha tarakli tarakpa update asidi Khuga turelda kuki Macha Jacob kouba ama eraknabdgi faogatlaktreye Macha Jacob update asidi editorial kalamo kangna paudagi lakhocharake Manipur gi apunba saktam thugainaba pokangba Manipur gi miyamna thengnariba awabasing asi kumgalaiga pai haibaduga pangkhaknare Manipur gi laisemlon amasung khuntoklon laingaklon gi oiba hiramsingda nangnaningai oiribadi lamdam asigi laisemlon amasung mihaurolda sukyayorok lamakhangda changlakhiba mitop miyan chakharana lamgi mapu oibagi saklon loduna furup asi machet thokna thugainaba honarakliba asi laibak thibani India gi fibanungda leirakhidaba Asiatic sovereign country oirakhiba Manipurna chahi lising kaya maning tamba laibak oirakhibadu namfuda ing 1949 da India gi fibanungda namtin tinsinhankhriba matungda Apunbagi saktamda singnabagi thaudoksin leirakli laina lofam thokte Manipur apikwa furup nation ama oina malemgi leibak singi manungda maning tamba leibak oirakhibani India gi lengaklon gi chana pathap constitution leitringaida kangleipak Manipur hariba leibak asigi lengaklon gi chana pathap loyumba silyen leikre ningthaurol sing lengaklon gi chana pathap ngakna maning tamna wayal thauda pangthoktuna mapangal leiba leibak oirakhi kaina thangda 1891 da British na Manipur khudum chankraba matung ing 1947 da Manipur amuk hanna maning tamba
ꯌꯥꯕ ꯐꯪꯗꯨꯅ ꯆꯍꯤ ꯑꯁꯤꯃꯛꯇꯗ ꯃꯅꯤꯄꯨꯔ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯦꯛ 1947 ꯁꯦꯝꯅꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯦꯀꯤꯡ ꯀꯃꯤꯇꯤ ꯃꯤꯍꯨꯠ 13 ꯅ ꯁꯥꯕ ꯀꯃꯤꯇꯤ ꯁꯦꯝꯈꯤ꯫ ꯃꯥꯔꯆ 10, 1948 ꯏꯪꯗꯒꯤ ꯐꯪꯁꯟ ꯍꯧꯈꯤ꯫ ꯃꯦ 15 ꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯗ꯭ꯔꯥꯐ ꯂꯣꯏꯁꯤꯟꯈꯤ꯫ ꯖꯨꯂꯥꯏ 13, 1948 ꯗ ꯑꯦꯄ꯭ꯔꯨꯚ ꯇꯧꯈꯤ꯫ ꯑꯦꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯈꯟꯅꯕ ꯏꯂꯦꯛꯁꯟ ꯇꯧꯅꯕ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯁꯤꯡ ꯇꯝꯄꯥꯛꯀꯤ ꯁꯔꯨꯛꯇ ꯀꯦꯟꯗ꯭ꯔ 30, ꯆꯤꯡꯒꯤ ꯂꯝꯗ ꯀꯦꯟꯗ꯭ꯔ 19, ꯃꯍꯝꯗꯟꯒꯤ ꯔꯤꯖꯥꯔꯚ ꯀꯦꯟꯗ꯭ꯔ 3 ꯄꯨꯟꯅ 81 ꯑꯃꯗꯤ ꯅꯤꯡꯊꯧꯅ ꯅꯣꯃꯤꯅꯦꯠ ꯇꯧꯒꯗꯕ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯤꯍꯨꯠ ꯑꯃ, ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯒꯗꯕ ꯃꯤꯑꯣꯏ ꯑꯃ ꯌꯥꯎꯅ ꯑꯦꯝ.ꯑꯦꯜ.ꯑꯦꯒꯤ ꯃꯤꯑꯣꯏ 58ꯅꯤ꯫ ꯑꯍꯥꯟꯕ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯒꯤ ꯊꯧꯔꯥꯡ 1948ꯇ ꯂꯧꯈꯠꯇꯨꯅ ꯏꯂꯦꯛꯁꯟ ꯀꯃꯤꯇꯤꯒꯤ ꯆꯦꯌꯔꯃꯦꯟ ꯁꯧꯒꯥꯏꯖꯝ ꯁꯝꯔꯦꯟꯗ꯭ꯔꯅ ꯑꯣꯏ, ꯏꯂꯦꯛꯁꯟ ꯇ꯭ꯔꯤꯕ꯭ꯌꯨꯅꯦꯜꯒꯤ ꯆꯦꯌꯔꯃꯦꯟꯅ ꯑꯥꯔ.ꯀꯦ. ꯚꯥꯁꯀꯔꯅ ꯑꯣꯏ, ꯔꯤꯇꯔꯅꯤꯡ ꯑꯣꯐꯤꯁꯥꯔꯅ ꯄꯤ.ꯁꯤ. ꯗꯦꯕꯅ ꯑꯣꯏ꯫ ꯑꯦꯄ꯭ꯔꯤꯜ 3, 1948ꯇꯒꯤ ꯊꯕꯛ ꯍꯧꯏ꯫ ꯖꯨꯂꯥꯏ 29 ꯑꯃꯁꯨꯡ 30ꯗ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯤꯈꯜ ꯑꯗꯨꯗ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯤꯍꯨꯠ 18 ꯃꯥꯏ ꯄꯥꯛꯈꯤ꯫ ꯀ꯭ꯔꯤꯁꯤꯛ ꯁꯚꯥꯒꯤ 5, ꯁꯣꯁꯤꯌꯦꯂꯤꯁꯠ 3, ꯍꯤꯜ ꯏꯟꯗꯤꯄꯦꯟꯗꯦꯟꯠꯒꯤ ꯃꯤꯑꯣꯏ 19 ꯑꯃꯁꯨꯡ ꯄ꯭ꯔꯖꯥ ꯁꯥꯟꯇꯤꯒꯤ ꯃꯤꯑꯣꯏ 12 ꯄꯨꯟꯅ ꯃꯥꯏ ꯄꯥꯛꯈꯤ꯫ ꯅꯣꯃꯤꯅꯦꯁꯟ ꯑꯅꯤꯒ ꯄꯨꯟꯅ 58ꯅꯤ꯫ ꯄꯥꯔꯇꯤ ꯑꯃꯠꯇꯅ ꯃꯦꯖꯣꯔꯤꯇꯤ ꯐꯪꯕ ꯉꯝꯗꯕꯗꯒꯤ ꯄ꯭ꯔꯖꯥ ꯁꯥꯟꯇꯤ, ꯀ꯭ꯔꯤꯁꯤꯛ ꯁꯚꯥ ꯑꯃꯗꯤ ꯍꯤꯜ ꯏꯟꯗꯤꯄꯦꯟꯗꯦꯟꯠꯒꯤ ꯀꯣꯑꯣꯂꯤꯁꯟ ꯂꯩꯉꯥꯛ ꯁꯦꯝꯗꯨꯅ ꯑꯦꯝ.ꯀꯦ. ꯄꯤꯌꯣꯕꯔꯇꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏ꯫ ꯑꯍꯥꯟꯕ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝ ꯁꯅꯥꯀꯣꯟꯒꯤ ꯗꯔꯕꯥꯔ ꯍꯣꯜꯗ ꯐꯝꯃꯤ꯫ ꯑꯣꯛꯇꯣꯕꯔ 18, 1948ꯇ ꯃꯦꯖꯣꯔꯤꯇꯤ ꯂꯦꯞꯅꯕ ꯉꯝꯗꯕꯗꯒꯤ ꯑꯣꯛꯇꯣꯕꯔ 26ꯇ ꯑꯃꯨꯛ ꯍꯟꯅ ꯐꯝꯗꯨꯅ ꯄ꯭ꯔꯖꯥ ꯁꯥꯟꯇꯤ, ꯀ꯭ꯔꯤꯁꯤꯛ ꯁꯚꯥ ꯑꯃꯗꯤ ꯍꯤꯜ ꯏꯟꯗꯤꯄꯦꯟꯗꯦꯟꯠꯒꯤ ꯀꯣꯑꯣꯂꯤꯁꯟꯅ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯗꯨꯅ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯗꯨꯅ ꯋꯥꯁꯝ ꯂꯧꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯏꯟꯗꯤꯌꯥꯒꯤ ꯐꯤꯕꯥꯟꯅꯨꯡꯗ ꯇꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯃꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯣꯏꯔꯝꯈꯤ꯫ ꯏꯪ 1891ꯒꯤ ꯑꯣꯒꯁꯠ 13ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯕ꯭ꯔꯤꯇꯤꯁꯅ ꯃꯅꯤꯄꯨꯔꯒꯤ ꯀꯪꯂꯥꯗ ꯄꯥꯏꯕ ꯅꯤꯡꯇꯝ ꯐꯤꯔꯥꯜ ꯆꯤꯡꯊꯗꯨꯅ ꯌꯨꯅꯤꯌꯟ ꯖꯦꯛ ꯐꯤꯔꯥꯜ ꯆꯤꯡꯈꯠꯈꯤꯕ ꯑꯗꯨ ꯑꯦꯝ.ꯀꯦ. ꯄꯤꯌꯣꯕꯔꯇꯅ 1947ꯒꯤ ꯑꯣꯒꯁꯠ 13ꯗ ꯑꯃꯨꯛ ꯆꯤꯡꯈꯠꯇꯨꯅ ꯄꯥꯏꯍꯟꯈꯤ꯫ 1947ꯒꯤ ꯑꯣꯒꯁꯠ 15ꯗꯒꯤ 1949ꯒꯤ ꯑꯣꯛꯇꯣꯕꯔ 15 ꯐꯥꯎꯕ, ꯍꯥꯏꯕꯗꯤ ꯆꯍꯤ 2ꯒ ꯊꯥ 2 ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯃꯤꯄꯥꯜ ꯇꯥꯡꯗꯅ ꯍꯤꯡꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯒꯤ ꯂꯝꯍꯨꯏ ꯂꯧꯁꯤꯡ ꯄꯨꯕ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯄꯁꯤꯡꯅ ꯃꯅꯤꯄꯨꯔꯕꯨ ꯅꯝꯂꯧ ꯂꯧꯁꯤꯟꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯐꯤꯕꯥꯟꯅꯨꯡꯗ ꯇꯤꯁꯤꯟꯍꯟꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯟꯊꯕ ꯊꯥꯛ 4th ꯁ꯭ꯇꯦꯠꯁꯇ ꯊꯝꯅꯕ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜ ꯑꯦꯛ 1956ꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯗ ꯑꯃꯨꯛ ꯑꯣꯏꯍꯟꯈꯤ꯫ ꯃꯇꯨꯡ ꯏꯟ 1972ꯒꯤ ꯖꯅꯋꯥꯔꯤ 18ꯗ ꯁ꯭ꯇꯦꯠꯍꯨꯗ ꯐꯪꯗꯨꯅ ꯀꯦꯟꯗ꯭ꯔ 30 ꯂꯩꯔꯝꯕ ꯑꯗꯨ ꯀꯦꯟꯗ꯭ꯔ 70ꯗ ꯂꯩꯔꯛꯇꯨꯅ ꯏꯪ 2010ꯒꯤ ꯃꯥꯔꯆ 6ꯇ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯄ ꯍꯧꯔꯛꯈꯤꯕ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯆꯍꯤ 5-5ꯒꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯅꯝꯂꯧ ꯂꯧꯁꯤꯟꯕꯤꯈ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯄꯤꯛꯈ꯭ꯔꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃꯗꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯁꯦꯝꯅꯕꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯀꯥꯡꯕ ꯍꯧꯔꯛꯈꯤꯕ ꯑꯁꯤꯗꯒꯤ ꯐꯨꯔꯨꯞꯀꯤ ꯁꯛꯇꯝ ꯉꯥꯛꯅ ꯍꯤꯡꯕ ꯄꯥꯝꯖꯔꯛꯈꯤꯕ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩꯁꯤꯡꯒꯤ ꯃꯐꯝꯗ ꯄ꯭ꯔꯤ-ꯃꯥꯔꯖꯔ ꯃꯃꯥꯡꯒꯤ ꯄꯨꯋꯥꯔꯤ ꯅꯤꯡꯁꯤꯡꯍꯜꯂꯛꯈꯤꯕ ꯑꯁꯤ ꯑꯄꯨꯟꯕ ꯏꯟꯗꯤꯌꯥꯒꯤ ꯁꯛꯇꯝꯗ ꯑꯀꯥꯏꯕ ꯄꯤꯔꯛꯅꯕꯒꯤ ꯌꯥꯀꯥꯏꯔꯣꯜꯒꯤ ꯊꯧꯔꯥꯡ ꯑꯣꯏꯅ ꯊꯣꯛꯂꯛꯄ ꯌꯥꯏ꯫